Ngasi numidang waram phongkiba kangla paudagi maruoiba pau khara khagasaraga miyamda khudol tamjige irang hek thokpaga nomai lut tawkhre haibase fajaba wara masidi lut tawba nate pithoki yauna pithokibani Mega Chandra state aside irang hek thokpaga nomai lut tahanba asi maram chade masidi lut tawba nate government na supply tawbane hain MPCC ki president ke Mega Chandra na phongdokhre ngasi AICC ki secretary Manipur incharge Christopher Tilak CLP ki lochingba o ibobi WC ki member gakhangam hani ki minister sing amadi PCC ki member sing yauna pangthokiba paugi mifam aduda mahakna makha taraduna hai asiguma thawdo ase malem gi mafam amatada thoklamloi haukiba October ani non violence numi asida urkhul yu hipung amadi hupul kul ani ki marakta lamgi hauda thokiba khana chenabagi thawdo aduda MR personnel ama yauna miyoi mari laikhidrei kaya amana aso apanangbadagi hospital da laikanari asiguma thawdo asi MPCC na lumna lawi thawdo asi leingak ki nakong hana yaukrabane makhoi khangawdaba nate accident nate irang asi thokadawre haibase urkhul gi district magistrate na pau pirabane che leirabane aiba se pikhrabane masi state ki home department amadi lenga asi na thawsadabadagi irang asi thokpane kanana thoanbano intelligence fail oibagera home department asi pura fail oibagera asuk yamlaba suffocated arms sing lu tawkiba haibasubu fajaba wara masidi pithoke haina pithokrabra haina su hangke pawmisinga unaba aduda saru yakiba CLP ki losingba oibo bina hai ngarang union cabinet na yumlonari based Assam da Assamese amadi Bengali lon India ki classical language da sambagi ayaba pikiba asi nungaiba fawe Manipur ki lol asi su miyamna classical language chalakani habigi thajaba laikibani classical language chanabagi criteria su suna laireba lol amasuni adubu atay lol singna chalaga Manipur ki lolna classical language chamba ngamlaptaba haibase nungaitaba fawe loinina mamangda Rajya Sabha ki MP na su parliament ki manung amasung mapanda su lol asibu classical language chanaba phongdokhiba kaya laikhrabani haike makha tarapa pauda maitai naha amasu kuki khol phauduna chatnaba hotnarambadagi nagasingna faraba matung semai police ta sinarakhrei maitai naha om SSC na lawba JD ki PET exam yaunaba chakhraga lambi siranana chatlubadagi kuki khulai paibasina pharuraba matung ngarang thadorakpada ngairingaida ngarang amu hairoktagi nupa ama kuki khol phauduna chatnaba hotnarambadagi naga fro ki miyoi kharana faraba matung semai police ta tekta kajina sinarakhrei naga ichil inau singna faraga semai police ta sinarakhraba miyoi adude Thaba district ki hairokpa tudagi loitongbam Rajesh eikunga manga apopa sarajik kawi haidei thawdo asigi matangda police ki fangba paw amagi matung inna ngarang numidang pung 10:40 taba dwaida loitongbam Rajesh hairiba miyoi asi YSD motorcycle ama thawraga kangla tombiromdagi makhanaga village tamna changsilaklaga lemakong taba lambiromda sakhinaba lakpada makhan village ki khunjasingna maitai oiramgadra haina chingnarakpadagi mapu khamduna wahangpong chathaki wahangpong chathabada mahak maitai ni haba khangbadagi phaduna thamlaga semai police ta pau pikhibane pau ase he phangbaga semai police station gi osina luchingba kangu ama mafam aduda changsinduna loitongbam Rajesh semai police station da purakhibane hairei achoba khudong thiba thawdo ama thoklangadabadagi makhan village ki naga ichil inau singna matam sana semai police station da pau pibiraktuna thawai kambirambagi damak semai police ki maikhaidagi makhan khulgi khunja sing mothagapa phongdokhrei makha tarakpa pauda Delhi da chatuna chayol ama khongthang chara hembagi khongjang jangsilagani madu phawba tabidrabade Delhi da sijanabagi tharang punamak loirei irang asina maram oiraga relief camp da lariba torobang inmate sing chayol amagi manungda masa masagi mayumda halangadabani habagi thajaba prime minister na pidrabade khongjang jangsilagani haina torobang panchayat victim committee ki ko kambena moyangthep roja maite na section wa thamkhrei Manipur Press Club ki thangjing hall da pangthopa paugi mifam amada wafam asu phongdol aduna mahakna makhata na hai irang asina maram oiraga relief camp da lariba sing ase khudong chadaba kaya mayoknare relief camp da lariba sing ga ayu amasung numidangge sera nongkhangna ba asina tana ehemba karisu leite lenga ki maikede gi relief camp da lariba sing asida lupa lesing amamam ge sempam tangka mari rakpi ki balaikrei aduba imung amamam da lupa la amamam pi gani haina lauthokiba aduda imung kayada pikhrage habasi hangningai oire relief camp da lariba ayamba imung singde sempham adu ngasi phawba phangba laitrei relief camp da lariba mahairoi singi mahi masing tamba amade
ꯑꯅꯥ ꯑꯌꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯂꯕꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯗꯤ ꯃꯤꯌꯥꯝꯕꯨ ꯈꯪꯕꯤꯕꯒꯤ ꯃꯃꯤ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯁꯤ ꯃꯥꯡꯍꯟꯗꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯤꯕꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯅ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯆꯌꯣꯜ ꯑꯃ ꯈꯣꯡꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯇꯥꯕꯤꯗ꯭ꯔꯕꯗꯤ ꯗꯦꯜꯂꯤꯗ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯦꯡ ꯆꯥꯛ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯗꯦꯜꯂꯤꯗ ꯁꯤꯖꯕ ꯆꯠꯄꯒꯤ ꯑꯆꯃꯟ ꯑꯗꯨ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯥꯔ.ꯀꯦ. ꯕꯕꯤꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯏꯟꯃꯦꯠꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯒꯤ ꯇꯪꯗꯥꯡꯕ ꯂꯩꯐꯝ ꯑꯃ ꯁꯤꯟꯕꯤꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗ꯭ꯔꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯟꯕꯤꯌꯨ꯫ ꯇꯣꯔꯕꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯟ ꯑꯁꯤꯅ ꯍꯦꯛ ꯍꯧꯔꯛꯄꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯂꯥꯟꯐꯝꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯍꯨꯟꯄꯨꯡ ꯑꯃꯁꯨꯡ ꯍꯨꯝꯐꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ꯫ ꯖꯗꯨꯃꯅꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯠ ꯌꯦꯛ ꯁꯔꯥꯏꯆꯥ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯍꯨꯄꯨꯡ ꯈꯨꯜ ꯑꯃꯗꯤ ꯍꯨꯝꯐꯨ ꯈꯨꯜꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯈꯔꯒꯤꯗꯃꯛ ꯑꯣꯛꯇꯣꯕꯔ 1ꯗ ꯊꯣꯛꯈꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯌꯥꯎꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯄꯝꯖꯥ ꯖꯗꯨꯃꯅꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯄꯥꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯑꯣꯏꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯍꯜꯂꯦ꯫ ꯌꯦꯛꯅꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯤꯖꯤꯟꯅꯕꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯈꯨꯜ ꯑꯅꯤꯒꯤ ꯈꯨꯟꯕꯨꯁꯤꯡꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯎꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯃꯄꯥꯟꯗꯒꯤ ꯍꯩꯖꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯌꯦꯔꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯝ ꯀꯌꯥ ꯂꯦꯞꯇꯅ ꯂꯧꯁꯤꯜꯂꯛꯄꯅ ꯌꯨꯝꯕꯨꯁꯤꯡꯒꯤ ꯂꯩꯐꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯤ꯫ ꯉꯁꯤꯗꯤ ꯀꯨꯀꯤ ꯐꯣꯔꯦꯅꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯆꯤꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯀꯨꯀꯤ ꯂꯦꯟꯗ ꯖꯥꯂꯦꯡꯉꯝꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯃꯁꯛ ꯈꯪꯅ ꯊꯦꯡꯅꯕ ꯆꯪꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯑꯗꯨ ꯎꯠꯄ ꯃꯊꯧ ꯇꯥꯔꯛꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯄꯥꯎ-ꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯋꯤꯡꯁ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯄꯤꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯄꯥꯏꯔꯤꯕꯤ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ ꯇꯥꯡ 1ꯗ ꯆꯅꯀ꯭ꯌ ꯗꯤꯐꯦꯟꯁ ꯗꯥꯏꯂꯣꯒ 2024ꯗ ꯋꯥ ꯉꯥꯡꯕꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯎꯄꯦꯟꯗ꯭ꯔ ꯗꯦꯕꯇꯤꯅ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐ꯭ꯔꯟꯠꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤ ꯌꯥꯝꯅ ꯕꯥꯏꯑꯦꯖ ꯑꯣꯏꯕ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯋꯤꯡꯅ ꯂꯧꯏ ꯍꯥꯏꯅ ꯉꯁꯤ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐ꯭ꯔꯟꯠꯀꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯒꯤ ꯊꯧꯄꯨꯔꯤꯕ ꯁꯨꯈꯥ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ ꯗꯤ.ꯖꯤ.ꯄꯤ ꯑꯣꯏꯔꯤꯕ ꯑꯅꯤꯅ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯊꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯗꯤꯌꯥꯗ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯝꯈꯤꯕ ꯂꯩꯕꯇ ꯅꯠꯇꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯁꯕꯥꯛ ꯐꯥꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯨꯞꯁꯤꯜꯂꯒ ꯇꯩꯑꯣꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤ ꯆꯤꯐꯅ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯏ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤ ꯃꯤꯌꯥꯝꯅ ꯆꯃꯝꯅꯕ ꯐꯥꯎꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒ ꯗꯤ.ꯖꯤ.ꯄꯤ ꯑꯃꯗꯤ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯄꯥꯏꯍꯟꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯃꯔꯛꯇ ꯃꯥꯟꯅꯗꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯣꯛꯂꯛꯄ ꯑꯃꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯣꯛꯂꯛꯄ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕ ꯑꯄꯪꯕ ꯁꯤꯕ ꯑꯃꯗꯤ ꯀꯔꯤꯁꯨ ꯑꯣꯏꯗꯅ ꯈꯟꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯦ꯫ ꯃꯁꯤꯒꯤ ꯑꯇꯣꯞꯄ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯤꯡ-ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯃ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯃꯔꯩ ꯑꯅꯤ ꯂꯣꯡꯗꯨꯅ ꯉꯥꯡꯂꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯍꯟꯈꯤꯕ ꯑꯃꯗꯤ ꯑꯄꯪꯕ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯍꯟꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯣꯛꯂꯛꯄ ꯑꯁꯤꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯔꯧꯔꯥꯡ ꯇꯧꯗꯨꯅ ꯆꯠꯊꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯕ ꯐꯥꯎꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯤ꯫
ꯀꯔꯤꯒꯨꯝꯕ ꯋꯥꯔ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯁꯤꯟꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯅꯠꯇꯦ ꯍꯥꯏꯔꯕꯗꯤ ꯆꯤꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯁꯥꯏꯜ ꯂꯣꯀꯦꯠ ꯑꯦꯇꯦꯛꯅꯆꯤꯡꯕ ꯆꯠꯊꯔꯛꯇꯨꯅ ꯅꯦꯁꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯨꯒꯥꯏꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯒꯤꯗꯃꯛ ꯉꯁꯤ ꯐꯥꯎꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯤꯕꯅꯣ? ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯤꯁꯥꯏꯜ ꯔꯣꯀꯦꯠ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯑꯃꯨꯛ ꯋꯥꯐꯝ ꯊꯝꯂꯛꯀꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯁ꯭ꯀ꯭ꯋꯥꯂꯦꯠ ꯇꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯥꯁꯇꯔꯃꯥꯏꯟ ꯇꯧꯔꯛꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯔꯨꯑꯣꯏꯅ KNA ꯑꯃꯗꯤ ZRA ꯑꯃꯗꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ, ꯃꯄꯥꯜꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁꯣꯔꯁ ꯐꯪꯂꯕꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯡꯅ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯄꯤꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯄꯥꯏꯔꯤꯕꯤ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ ꯃꯔꯛ ꯑꯁꯤꯗ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯤꯄꯥꯏꯔꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯝꯕꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕꯗꯨꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯂꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟꯠ ꯍꯦꯟꯅ ꯀꯟꯁꯤꯟꯕ ꯃꯊꯧ ꯇꯥꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯈꯜ ꯑꯃꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯄꯤꯗꯕꯒꯤ ꯐꯤꯔꯦꯞ ꯍꯦꯟꯅ ꯀꯟꯁꯤꯟꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯐꯤꯔꯦꯞ ꯂꯧꯔꯁꯤ ꯍꯥꯏꯔꯤ꯫